ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯁꯨꯔꯨꯔꯒ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯉꯟꯇꯥ ꯆꯥꯗꯨꯅ ꯐꯨꯡꯒꯥ ꯋꯥꯡꯃ ꯋꯥꯡꯃꯗ ꯐꯝꯗꯨꯅ ꯃꯩ ꯇꯤꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯄꯥꯎꯈꯣꯡ ꯆꯟꯕꯤ ꯁꯥꯟꯅꯁꯤ꯫ ꯐꯣꯡꯕ ꯉꯝꯗꯕꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯁꯔꯦꯡ ꯀꯣꯡꯅꯁꯤꯗꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯍꯣꯏ ꯍꯣꯏ ꯆꯟꯅꯁꯤ" ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨꯗ, "ꯅꯪ ꯍꯥꯟꯅ ꯆꯜꯂꯣ ꯑꯗꯨꯗꯤ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯄꯥꯎꯈꯣꯡ ꯆꯜꯂꯛꯏ꯫ ꯄꯥꯝꯕꯣꯝ ꯃꯔꯤ ꯄꯥꯟꯕ ꯅꯨꯄꯥ ꯑꯃ, ꯅꯥꯀꯟꯗ ꯈꯥꯎ ꯌꯥꯟꯕ, ꯇꯞꯅ ꯇꯞꯅ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯏ꯫ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯍꯔꯥꯎꯅ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤ ꯂꯩꯕꯥꯛꯇ꯫ ꯀꯔꯤꯅꯣ ꯐꯣꯡꯉꯣ ꯐꯣꯡꯉꯣ꯫ ꯅꯨꯄꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯨꯛꯊꯗꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗ, "ꯅꯨꯄꯥ, ꯑꯩ ꯐꯣꯡꯕ ꯉꯝꯗ꯭ꯔꯦꯗ, ꯅꯪ ꯑꯗꯨꯝ ꯐꯣꯡꯂꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯁꯔꯦꯡ ꯀꯣꯡꯕ ꯇꯥꯔꯦꯗꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯣꯡꯗꯨ ꯐꯣꯡꯂꯦ꯫ "ꯅꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯕꯗꯨꯅꯤꯗꯅ, ꯃꯁꯥ ꯃꯔꯤ ꯄꯥꯟꯕ ꯇꯋꯣꯠꯇ ꯂꯪꯈꯥꯏ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯂꯩꯔꯤꯕꯗꯨꯅꯤꯗꯅ ꯄꯥꯝꯕꯣꯝ ꯃꯔꯤ ꯄꯥꯟꯕ ꯅꯨꯄꯥꯅ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯕ ꯍꯥꯏꯕꯗꯤ꯫ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯕ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯇ ꯂꯪꯗꯨꯝ ꯑꯣꯟꯕꯗꯨꯅꯤ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ, "ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃ ꯆꯜꯂꯒꯦ. ꯑꯩꯒꯤꯁꯤ ꯐꯣꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯣꯛꯅꯔꯁꯤꯀꯣ." ꯅꯨꯄꯥꯅ, "ꯍꯣꯏ ꯍꯣꯏ ꯀꯣꯛꯅꯁꯤ ꯀꯣꯛꯅꯁꯤ, ꯆꯜꯂꯛꯂꯣ" ꯍꯥꯏꯅꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎꯈꯣꯡ ꯑꯃꯨꯛ ꯆꯜꯂꯛꯏ꯫ "ꯃꯆꯤꯟꯖꯥꯛ ꯏꯜꯂꯤꯕ ꯃꯈꯩ ꯀꯞꯄ, ꯏꯟꯗ꯭ꯔꯒ ꯀꯞꯄ ꯇꯣꯛꯄ, ꯀꯔꯤꯅꯣ ꯅꯨꯄꯥ?" "ꯍ, ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯀꯞꯇ꯭ꯔꯦꯡꯗ ꯂꯁꯤꯡ ꯇꯛꯄꯅꯤꯗꯅ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ, "ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯑꯗꯨꯗꯤ ꯑꯩꯅ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯁꯔꯦꯡ ꯀꯣꯡꯕ ꯇꯥꯔꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨ ꯄꯣꯊꯥꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯆꯟꯅꯈꯤꯕ ꯄꯥꯎꯈꯣꯡ, ꯉꯥꯡꯅ ꯁꯥꯟꯅꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯒꯪ ꯄꯣꯜꯂꯤꯕꯤ ꯀꯧꯕꯤ ꯂꯥꯏꯅꯨꯕꯤ ꯐꯠꯇꯕꯤ ꯑꯗꯨꯅ ꯌꯦꯅꯈꯥꯗ ꯂꯨꯝꯗꯨꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ꯫ ꯂꯥꯏꯅꯨꯕꯤꯁꯤꯅ ꯈꯜꯂꯤ, "ꯑꯁꯨꯛ ꯐꯖꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯃꯥꯡꯍꯜꯂꯨꯅꯦꯒꯦ? ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯁꯥꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯅꯨꯄꯤ ꯑꯁꯤꯅ ꯁꯔꯦꯡ ꯂꯩꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯍꯥꯛ ꯁꯔꯦꯡ ꯑꯃꯨꯛ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯒꯦ, ꯃꯇꯩ ꯃꯅꯥꯎ ꯀꯥꯏꯅꯍꯟꯒꯦ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯒ ꯑꯍꯤꯡ ꯃꯥꯅ ꯇꯨꯝꯂꯤꯉꯩꯗ ꯃꯉꯛ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯏ ꯆꯨꯞꯀꯦ. ꯍꯥꯎꯈ꯭ꯔꯅꯤꯗ ꯁꯔꯤꯁꯣ." ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯇꯨꯡꯗ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯅꯨꯄꯤ ꯑꯗꯨ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝ ꯏꯃꯨꯡ ꯁꯤꯠ ꯁꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯁꯔꯦꯡ ꯂꯩꯕ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯪꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯅ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯃꯛ ꯁꯥꯔꯗꯨꯅ ꯁꯔꯦꯡ ꯑꯃ ꯄꯥꯏꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ, "ꯍꯥꯏ, ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯀꯩꯊꯦꯜ ꯀꯥꯅꯤ ꯍꯥꯏꯗꯨꯅ ꯀꯥꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯂꯤꯕꯗꯤ?" ꯅꯨꯄꯤꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣ, ꯉꯁꯤꯗꯣ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡ ꯆꯥꯈ꯭ꯔꯦ. ꯀꯩꯊꯦꯜ ꯌꯧꯗ꯭ꯔꯤꯉꯩꯗꯅꯦ ꯅꯨꯄꯤ ꯑꯃ ꯁꯔꯦꯡ ꯌꯣꯟꯗꯨꯅ ꯍꯦꯛ ꯂꯩꯔꯝꯃꯦ. ꯑꯗꯨꯅꯅꯦ ꯀꯩꯊꯦꯜ ꯌꯧꯗꯅꯅꯦ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯕ." ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯕ ꯄꯣꯛꯇꯅ, "ꯀꯗꯥꯏ ꯀꯗꯥꯏ, ꯁꯔꯦꯡꯗꯣ ꯑꯩ ꯁꯦꯝꯂꯛꯂꯒꯦ, ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯂꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨꯗꯒꯤ ꯁꯔꯦꯡꯗꯣ ꯂꯧꯍꯧꯔꯒ ꯁꯦꯝꯂꯝꯃꯤ꯫ ꯁꯔꯦꯡ ꯑꯁꯦꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯨꯔꯒ, "ꯍꯥꯎꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯨꯀꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯃꯉꯥꯏꯔꯦ꯫
ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯁꯨ ꯁꯔꯦꯡ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯉꯛꯈ꯭ꯔꯗꯨꯅ, "ꯍꯥꯏ, ꯅꯪꯕꯨ ꯁꯔꯦꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯔꯦꯡ ꯁꯦꯝꯍꯜꯂꯒ ꯆꯥꯛ ꯊꯣꯡꯂꯤꯗꯥꯏꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯗꯨꯅ, "ꯀꯔꯤ ꯋꯥꯅꯣꯗ, ꯑꯩꯗꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤ, ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯂꯒꯦꯅꯦ?" ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯤ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯆꯪꯈ꯭ꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯃꯤꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥ? ꯍꯦ, ꯏꯈꯥꯏ ꯈꯪꯗꯕꯤ, ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯕꯣ?" ꯋꯥꯁꯤ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗꯨꯗ ꯂꯩꯔꯝꯂꯤꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯂꯥꯛꯂꯤꯕꯤ ꯅꯪꯗꯨꯝ ꯀꯅꯥꯅꯣ ꯍꯥ? ꯉꯛꯆꯔꯦꯗ, ꯑꯌꯨꯛꯁꯤꯗꯕꯨ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯆꯪꯂꯛꯂꯒ ꯑꯩꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯕꯦꯝꯃꯅꯦ ꯑꯩꯁꯦ, ꯅꯕꯦꯝꯃ, ꯌꯨꯝꯁꯤꯒꯤꯅꯦ ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯏꯁꯝ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯅꯦ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯅꯨꯄꯥꯁꯤꯒ ꯌꯨꯝꯕꯥꯟꯗꯨꯅ ꯂꯩꯖꯔꯛꯄ, ꯈꯪꯉꯕ꯭ꯔꯥ? ꯅꯪꯒꯨꯝꯕꯤ ꯀꯣꯏꯆꯠ ꯆꯠꯄꯤ ꯑꯣꯛꯇꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯕ꯭ꯔꯣ ꯑꯩꯁꯦ?" ꯋꯥꯁꯤ ꯇꯥꯕꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯤꯁꯤꯅ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯣꯛꯇꯕꯤꯒꯤ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ, ꯃꯁꯤꯇ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯃꯁꯝ ꯇꯥꯞ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯕꯨ ꯑꯃꯗꯨꯁꯨ ꯊꯊꯥ ꯌꯥꯗꯦ, ꯆꯣꯡꯁꯤꯜꯂꯛꯂꯒ ꯃꯁꯝꯗꯨ ꯄꯥꯏꯅꯕꯅꯤ, ꯃꯈꯣꯡꯅꯕꯨ ꯀꯥꯎꯅꯕꯅꯤ꯫ ꯏꯃꯨꯡꯗꯨꯗ ꯑꯅꯤꯗꯨꯅ ꯐꯨꯅꯈꯠꯂꯛꯄꯗꯨꯗ ꯄꯣꯠ ꯆꯩꯒ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯏꯆꯥꯏ ꯆꯥꯏꯔꯦ꯫ ꯅꯨꯄꯥꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯑꯅꯤꯅ ꯈꯟꯅꯔꯛꯄꯗꯨꯗ ꯀꯅꯥꯗ ꯃꯤꯆꯪ ꯆꯪꯒꯗꯕꯅꯣ? ꯅꯨꯄꯤ ꯃꯁꯦꯜ ꯈꯠꯅꯕꯅꯤ ꯀꯔꯝ ꯍꯥꯏꯅ ꯈꯥꯝꯗꯣꯛꯀꯅꯤ? ꯂꯧꯁꯤꯡ ꯃꯥꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯣꯠꯆꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯈꯠꯅꯕꯒꯤ ꯃꯔꯝ ꯍꯪꯕꯗ ꯅꯨꯄꯤ ꯑꯅꯤꯅ ꯅꯨꯄꯥ ꯃꯨꯟꯅꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯝꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯋꯥꯌꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯅꯤꯅ "ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯅꯨꯄꯥꯅꯤ" ꯍꯥꯏꯅꯔꯛꯄꯗꯨꯗ ꯀꯔꯝꯕꯅ ꯑꯁꯦꯡꯕꯅꯣ ꯀꯔꯝꯕꯅ ꯁꯦꯡꯗꯕꯅꯣ ꯈꯟꯗꯣꯛꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯁꯥ, ꯅꯈꯣꯏꯒꯤ ꯋꯥꯊꯣꯛꯁꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯤꯒꯤ ꯋꯥꯌꯦꯜ ꯅꯠꯇ꯭ꯔꯦ, ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯇꯥꯔꯦꯗꯣ꯫ ꯑꯩꯈꯣꯏꯅꯅꯦ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯋꯥꯊꯣꯛ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯒ ꯏꯅꯤꯡꯊꯧꯕꯨ ꯋꯥꯌꯦꯜꯍꯟꯁꯤꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯅꯦ, ꯅꯨꯄꯥꯗꯨꯅꯦ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯄꯨꯂꯞ ꯍꯧꯅꯗꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯊꯣꯛꯀꯤ ꯋꯥꯔꯤ ꯋꯥꯄꯨꯡ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯕꯗ ꯅꯤꯡꯊꯧꯅ, "ꯅꯈꯣꯏꯒꯤꯁꯤ ꯑꯔꯨꯕ ꯋꯥꯌꯦꯜꯅꯤ. ꯂꯥꯏꯅ ꯅꯠꯇꯅ ꯃꯤꯅꯗꯤ ꯋꯥꯌꯦꯟꯕ ꯉꯝꯂꯣꯏꯕꯣ꯫ ꯑꯗꯨꯅ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯍꯧꯔꯁꯤꯀꯣ꯫ ꯑꯍꯥꯟꯕꯗ ꯏꯐ ꯐꯖꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯥꯏꯒꯤ ꯋꯥꯌꯦꯜꯁꯤ ꯆꯩꯅꯥ ꯄꯥꯟꯕ ꯌꯥꯏꯀꯣ." ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯆꯨꯝ ꯑꯔꯥꯟ ꯃꯨꯟꯅ ꯈꯜꯂꯒ ꯑꯔꯥꯟꯕꯗꯨꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯍꯟꯗꯣꯛꯎ꯫ ꯀꯅꯥ ꯑꯃꯠꯇꯅ ꯆꯩꯔꯥꯛ ꯄꯤꯔꯣꯏ." ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ. ꯑꯔꯥꯟꯕ ꯃꯤꯗꯣ ꯃꯇꯤꯛ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯖꯁꯅꯨ." ꯑꯃꯅ ꯑꯃꯨꯛ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯔ ꯃꯤꯔ ꯑꯔꯥꯟꯕꯗꯣ ꯎꯠ ꯑꯣꯏꯅ ꯃꯥꯡꯖꯈꯤꯁꯅꯨ. ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯏꯅꯤꯡꯊꯧ." ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯃꯅꯁꯨ ꯑꯃꯅꯁꯨ ꯏꯍꯟ ꯍꯟꯅꯗ꯭ꯔꯕꯅꯤꯅ ꯂꯥꯏꯒꯤ ꯑꯉꯛꯄ ꯋꯥꯌꯦꯜ ꯆꯠꯊꯔꯁꯤꯀꯣ꯫ ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯎꯇꯣꯡ ꯃꯇꯥꯡ ꯌꯥꯎꯗꯕ ꯑꯃ ꯄꯨꯔꯛꯎ, ꯑꯗꯨꯒ ꯂꯣꯏꯁꯪꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯁꯤꯜꯂꯛꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯅꯥꯏꯁꯤꯡꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯕ ꯎꯇꯣꯡ ꯑꯃ ꯄꯨꯔꯛꯂꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏ ꯂꯣꯏꯁꯪꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯁꯨ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧꯗꯨꯅ, "ꯏꯄꯨ, ꯁꯤꯗ ꯂꯩꯔꯤꯕ ꯎꯇꯣꯡꯁꯤ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯪꯅꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯈꯨꯌꯥꯗ ꯈꯔ ꯀꯠꯄꯤꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯒꯤ ꯏꯪꯒꯤꯠ ꯑꯃꯗ ꯃꯥꯏꯕ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯎꯇꯣꯡ ꯑꯁꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯎꯇꯣꯡ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯌꯦꯜ ꯍꯧꯔꯒꯦꯀꯣ꯫ ꯅꯈꯣꯏ ꯑꯅꯤ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯨ, ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯁꯥ ꯑꯐꯕ ꯑꯅꯤꯗꯪ ꯎꯇꯣꯡꯁꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯄꯨ." ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯎ, ꯁꯤꯗ ꯂꯥ ꯂꯥꯇꯣꯟꯗ ꯍꯥꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯒꯤ ꯎꯇꯣꯡꯅꯤ꯫ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯤꯠꯇꯨꯅ ꯐꯥꯎꯗꯣꯛꯄ ꯉꯝꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤꯅꯤ꯫ ꯍꯥꯏꯌꯨ, ꯅꯈꯣꯏ ꯑꯅꯤ ꯀꯅꯥꯅ ꯍꯥꯟꯅ ꯂꯤꯠꯀꯅꯤ?" ꯂꯥꯏꯅ ꯁꯥꯖꯤꯟꯅꯗꯨꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯃꯣꯃꯣꯟ ꯇꯧꯔꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯁꯨꯛꯊꯗꯨꯅ ꯂꯩꯔꯦ꯫ ꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯍꯥꯟꯅ ꯂꯤꯠꯆꯒꯦ." ꯅꯤꯡꯊꯧꯅ ꯌꯥꯔꯗꯨꯅ ꯂꯥꯏꯅ ꯑꯣꯟꯕ ꯅꯨꯄꯤ ꯑꯗꯨ ꯎꯇꯣꯡ ꯃꯈꯨꯜ ꯑꯗꯨꯗ ꯂꯤꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯑꯗꯨ ꯈꯪꯄꯤꯛ ꯄꯤꯛꯁꯤꯟꯗꯨꯅ ꯎꯇꯣꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯑꯉꯛꯄ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯎꯇꯣꯡ ꯃꯌꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯎꯇꯣꯡ ꯃꯈꯨꯜ ꯑꯅꯤꯗꯨ ꯀꯟꯅ ꯃꯦꯟꯁꯤꯟꯅꯕ ꯌꯥꯊꯪ ꯄꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯎꯇꯣꯡ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯨ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯂꯥꯏꯅꯨꯕꯤ ꯑꯗꯨ ꯊꯣꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯐꯅ ꯆꯣꯡꯖ ꯂꯥꯎꯖ ꯇꯧꯖꯩ, ꯀꯥꯟꯅꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯎꯇꯣꯡ ꯑꯗꯨ ꯃꯩ ꯊꯥꯅꯕ ꯍꯥꯏꯕꯗ ꯃꯅꯨꯡꯗ ꯂꯩꯕꯤ ꯂꯥꯏꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯒꯪ ꯄꯣꯜꯂꯤꯕꯤ ꯍꯥꯏꯕ ꯂꯥꯏꯅꯨꯕꯤ ꯑꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯥꯝꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯔꯨꯕꯅꯤ꯫ ꯅꯅꯥꯏꯒꯤ ꯏꯔꯥꯟ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ, ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ ꯏꯕꯨꯡꯉꯣ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯑꯁꯤ ꯑꯩꯍꯥꯛ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯕꯨꯡꯉꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯕꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯖꯔꯦ꯫ ꯅꯤꯡꯊꯧꯅ, "ꯐꯔꯦ ꯐꯔꯦ, ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯂꯥꯏꯅꯨꯕꯤ ꯑꯗꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯅꯤꯡꯊꯧꯕꯨ ꯑꯆꯨꯝꯕ ꯆꯠꯄ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯁꯨ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯔꯣꯟꯕ ꯋꯥ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯈꯛ ꯇꯥꯕ ꯍꯧꯅꯗꯦ, ꯃꯗꯨꯅ ꯑꯐꯕ ꯈꯛ ꯑꯣꯏꯔꯛꯇꯦ꯫ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤ ꯁꯥꯅꯖꯕ ꯇꯥꯔꯨꯕꯤ ꯀꯂꯛ ꯆꯥꯎꯕꯤ ꯂꯥꯏꯅꯨꯕꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤꯗꯨ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯖꯍꯧꯈꯤꯗꯣ꯫